Hanamaktada Mayambu Chesam Nawasna, Taram no Sabagaloina, Ikai Kum Nabuchari. Tisu Mayam Gidamakta Megitang Taraganipan 2025 the Tokiba Crime Amagiwari, Mayam Gidamakta Pudra Luxury. Tautok Asida, Sahi Kuntra Surabi, Dr. Nupi Ama, Conceive Oivangam de Haiduna, Maki Mapu Rebana, Tauzilaga, Amade Enshelaga, Mani Makusina, Hard Kivagiwari Yamakagni. Hojikti mayam wari asida mai onselasi. Thaudok asida victim oiribi Dr. Renuka, Karnataka kagi Vijayapura district ki Sandachal hairiba mafam sidagini, mahak homeopathic Dr. Amani. Aduga 2020 da Renuka Maharashtra gi Santara hairiba mafam sida mechanical engineering de thabuk toba Santosh ko nupa amaga punsi laipun seminar mi. Manau ani ase Larik Nintina Hizaragasu, Mabanigi Mapunda, Sail Tungi Awat ba Amatalai, Laitaba Taragasu, Mabanigi, Yumban Begi Marie ase, Horopodigi Hauna, Afaba Amati Oiramde. Lohon Lava Matung, Matam Karagi Tungda, Renukagi, Magi health issues Kara Laiba, Amadi, Mahak ase pregnant Oibangam Davagi Wahodagi, Mate Manau ani ase, Yam the Twin Katna Chainava Torami. Masigi Matundagi, Mabani, Sahi Karagi Mamangdagi Horaga, Tongan Lainarame. Hose Chaliba Chahisi 2025 ni Mabani Chahi Karagi Mamangdagi, a Tongan Lainaba Hore Hainogi Maramdi Mabani se Mabani 2020 de Lohomani Masina Takpadi, Lohon Lava Matung, Sahi Karagi Matundagi, Mabani Punna, Hairiba, Mabani ki Marakta, Toina Katna Basina Maramoiraga, Tongan Lainabase Horoklami. Dr. Renuka Amadi Santos Matai Manau Ama Oina Macha York Tabana Maramoiraga Santos Renuka Laina Atopa Nupi Ama Magi Nupi Atombi Oina Laurami Matam Sida Renuka Bumana Divorce Piramde Nupi Atombi Ase Matam Karagi Matunda Angang Yoroklami Nupi Atombi Zehek Angang Yoropadagi Police na Panva report ki Matungina Magi Nupi Ahan Dr. Renuka Ase Santos na Magi Punsigilang Bidagi Manghan Kinaba Kalapo Erambaya Haina Pali. Ayo Wakalda Mahna, Makinupi Ahalase, Pandava Taragasu, Yamna Fazana, Ain Yoeva Monda, Low Korta Chataka, Divorce Tokibayabani, the Hozuki Matamda, Divorce to Wahabasa, Nupagi Saitagi, by Sakra de Adum Tingi. Santosna Haido Paisa se, pinning the Vanamara Moiraga, Magna Dr. Renuka se, Divorce to the Vida, Hato Kinava, Plana se, Torumbaya Haina. Aigi oiba wakaloni masika natragadi isamsamna adum nupi ahansi divorce tawraga mana pamjariba nupi atombi adum maga fazana santi oina leminnabe yaiba ko Dr. Renuka gi mihat ase megi tang taraga nipan 2025 ta thokibani numit asida Dr. Renuka amadi magi manimbo Jayasiri aduga makubok Kamanna Honakande, Mokoi Ohomasi, Mandirda, Lai Kurmnava Haidana, Plan Torami, Aduga, Numitsi Kara Tenglapna, Motorcycle Amada, Mokoi Ohomase, Lai Kurumba Chalami, Aduga Haidiba, Togdok Ase, Lai Kurumbagi, Lai Kurumba Loyraga, Halakpagilamida, Tokimani, Togdok Ase, Madokarana Toki Habitaragadi, Lai Kurumba Loyraga, Mokoi Ohomase, Motorcycle Amada, Halaklami, Matamase, Numidang Oirami. Makoina motorcycle asida halakpagi lambi sida ahan bada Dr. Renuka gi manimbok Jayasirina Dr. Renuka ase athoba bike sidagi intharaba matungda ga bike ase khamlaga Jayasirina Dr. Renuka ase nungna makokta attack toromi masigi matungda amu Dr. Renuka gi makubo kamanna honakande na Dr. Renuka gi mang samase sidri phoba metlami Hairiba Mayamase, Tobal Loyaba Matunda, Missia se, bike accident da, Siba Manabani Haiduna, Dr. Renukagi, body ase, Taurina Punshalaga, bike chigi maninda, Manim Amadi Makusina, Mitter Chamarom Chinglambi, Masimakoi Anina, Dr. Renukagi body ase, Mitter Chamarom Chinglisigi Maram Kainaba Taragadi. Kasay mamang na panjaki ba thaudo ase bike accident da siba manabagi da maktani ko do bike accident se kamaina thok na makoi na plan se to matam da ahan bada Dr. Renuka gi sari ase maning gi tayar sida koi
yatchilaga mahakse ahanbada sorokta taraba matungda bike na Dr. Renuka se meter khara chinglaga madugi thogoktuda sibani haina bagi damakta makoina masigi plan se tawbane bako masigi matungda Dr. Renuka gi makumbo kamanna hona kandena police ta call torami aduga thogok asiba togar ma thoke habasigi matangda explain torami adubu police na de Dr. Renuka gi makubok na hailu mayamdo digest to bangaramde kaiginu haba taragade thodok asida haibadi bike accident asida yauri bese makoi ahumni aduga Dr. Renuka khaktani masida siribase aduga Dr. Renuka gi manim amadi makusidi makoi gi masada kariguma dakpham ama phawba or kariguma injuries ama phawba sokpagi mami police na uramdeba somdana amuk Dr. Renuka gi family na Dr. Renuka se mamangdagi hauraga aunpot ki wahauda amadi Renuka na angang oiba ngamdabase masigi wahawdagi Jayasiri gi imungna mamangdagi yamna ot naibagi pause police ta pirami aduga Dr. Renuka se makhoina memory issues leibini angang yawbi ngamdabini hainasu karim ka thainadana tawbagi report amasu police ta pirami hairiba mayamase tawjaba taragasu Dr. Renuka mayumda halakpagi magi parents ki mayumda halakpagi wakhan khalamde adum maning makuga hairiba awaba ot naibagi saithing mayam se khangaga maning makuga adum leiminarami police na investigation tawbu matamda Jayasiri amadi kamanna hona kandena Dr. Renuka gi mihat ase fazana pre plan toraga pangthokpani haina harami aduga plan khudingmak makhoi gi machanupa Santosh na tawbani aduga magi pautak matungina makoi anina murder ase pangthokibani haina police na pau pirami ka police ta hairami masidagi police na makoi ahum ase dori harassment amadi murder gi charge ta harami aduga hausi makoi hindal gi jail da lerami postmortem gi report matungina Dr. Renuka ase murder tawbani haina confirm torami masigi matungda mahaki asiba haksang ase magi imung munungda sinarami aduga magi aruiba mathomangam Bijayapura district ki chal hairiba mafam sida pangthok lame mihat asigi mathangda chenariba makoi ahum ase police na farga jail lawde thame aduga makoi gi court ki hearing trial kai ka hojik haudri horo matungdo chaba Dr. Renuka gi justice ase lakani ko hoji phawgi di phaw khaktani aduga makoi kyam kuina haile murder charge ki damakta court gi saja kyam phangani haibasidi hoji phawgi oinadi khamangam dri kai guna ta ga thawdo asa yamna kuidri thoise hoja hanak tha sida thokpani ka thawdoksi yamna nuaitaba thawdo amani ka aduga nupi wagi punsi se mayum amuktang palagadi makoi anirak thokna kanasu paning de ka mawa mapurabagi yumda awa maisa ot neba khaya ama tawraga su makoi hairiba awa maisa mayam se khangjil laga makoi leina bo hotna jayeba adubu mase ayi wakaldadi pamjade ko tamana mawa mapurabagi yumda leibasida mani maku amadi magi mawa mapurabasida gi ot neba kaya tawrpa taragadi yamna fazana nupi segi mama mapagi miga consult tawraga divorce tawraba matungda independent oina leibana fai haina ayi wakhandade khanjai ko aduga amaromda nupa sigi wakal se so engak tabangam de ko mark si divorce tawada alimony gi paisa pini kibagi divorce tawdrira ko aduga naturally oina angang yaudaba taraga su hojikti chakhotaba matamni IVF tawbai or angang ama adopt tawbai ko haibe mayam se amdraga su mana nupi atopa thinglaga su nupi atopa se thidrikanda ahan begi nupi se fazana divorce tawraga magna thini bu nupi da thibada kasu kaideba ko adu hojikti makoina toriba crime du gi damakta jail da leire jail gi hawai charani ko मेबगी वखल से ज्ञान थादे आइसु को क्राइम की वरी मैम से पारगा वरी लिजरिबा आइसु को ngaushला क्राइम की वरी लिबसे इसम चंबा अमदी ओइरमजे को ngasi gidi mayam wari se matang selo sinjarage mayam gi damakta ano wari kaya ma hojik sem saraga leijari makata na adum mayam gi damakta ano wari kaya pujna lakchagani ko mayam na gi channel ase support to view subscribe to ko biganu like comment feedback to ko biganu ko mayam gi damakta ano wari kaya mag loina na matangda muk thenarsi thank you everyone